mai pak laba miusing sia mai thi laba misak amta nati habisi aikhoina matam pumba da ningsing gadabani fail oibagi da mai aikhoina chauthok kadabani manamdi aikoi honari amadi honaba lepti takbani tawingu sung fail oibadu gi thangaba mikup da nahakna karamna mai pakani haibagi wakhal dagi na thairaba karamna upgrade tawsigi haibasi khaludraba then that is a problem. Failure is the pillar of success. Yamna magul leba artisan ba matam punamakta akoi bu punging thawatna adumug lairagadaba ayang lo khwaidagi yajaningba English ki proba Manipuri da haiba taragadi mai thi ba haiba sia mai pakna bagi yumpham thonba hobani haina pabiya punsi da amu phaw mai thi dri haiba taragadi punsi da ikai ba amu phaw nangri haiba chapman haibadi lamdam sigi politician singumna phaniamna ikai na ba tawrabasu ikai ba sukang khangdraba misak ni haibani punsi da suwat honadraba misak na karamna mai thi ba mai thi ba do nahak hoti honari haibani exam thadraba lairik tamba tokhaba mahak na karamna exam fail oye exam fail oiraga nangi punsi sima mai thi ba misak amani haina lobadi puna lalabu wafam amani nahaki mamal yamlaba punsi adubu exam amagi damang nataba wakal khanba punsi mang tagan ba yabo wakal gi laina nahan ba haibase phangdaba magi thaw nangi punsi siga exam amaga karam na sangam dari wan kuntha ga taruk tare yaw chena ahu mari panba question paper dugi answer sheet paper tari ni panduna nahaki tungi punsi da karam misak oiga dawri haina nangi tungi frame le pang ngam ba haibase sungoi oi thok leroi da ba mani kana gu misak amana sungoi hidrabasu question chama khaki pakhum chama da chimpa puduna lagaga madudagi question kuntha muk chana duna hagalabadi star ma pawo phanggadawriban adurabadi question chama chimpa phaduna lagaga mahanga nangna khaluiba mark to yaroktabagi da wakhal wariba nangona lai hai bai hen misak amani habase lagi ani lebra maramasana parakha fail oiraba natraga nangna expect tokriba mark to yongna phangraba nahak aran misak amana te habase khanggadaba adubu nahanga mathangi exam ni dama karamna honagani mathangi ihak soidana mai paktaba yadabani amadi soidana upgrade tobu ngamgani habagi thajaba mangaba hena honaningraba then that is a problem fail oikhibaduna parama oiraga punsigi pandam ama phangnaba honarakpadunu mari oribase mai paknaba honarakpada nasana nasabu kadai phawu thajaba thamlabage habase sigam mari or tha khara khatamagi school salam laga tokhiba exam fail natraga pass ti lairadana school da lairik tamba chalakhiba thomas alva edition na malenda electric bulb puthokhi amadi mahana bulb puthona honabada lising amaga chawaran fail oikhi Sachin Tendulkar na class 8 fail oikhrabasu mahaki cricket masana da prithvi pumba masakhange amadi India gi thau wanglaba award Arjun award Rajiv Gandhi Khel Ratna Padma Shri Padma Bhushan Bharat Ratna na chingba phangduna Bharat khatta da natna prithvi gi mapum kodai manai kai khomnai class 7 fawdan tamlakhiba amadi masagi chai humfun shorapada restaurant lising amaga mapal lomda thabak thibada phangkhidaba maithiraba Colonel Sanders na mahaki honama leptaba khangba kambudina maram oraga masagi chai humfun shorapada Kentucky Fried Chicken KFC mapu oda ngamdina billionaire oda ngamki mamana mamade homing coming rakosina toina karem kathai nabiba bulit toina to bibana maram oraga schooling amadi high school nixina tawkhidaba ayaba matamda mapana home tutor thambiduna lairik tamlakhiba amadi mama mapa khangendana ahanda semester da college totholaga maki pamjaba hiramida mai onsin khiba Steve Jobs Apple company gi co-founder amadi CEO jena prithvi gi paisa paibada maming leraba billionaire sing gi maninga mahaksu amo oiba ngamki amadi kona Jobs na phondor puri matungina karigidama college tothokhiba no khanlaki madudi he decided to drop out because he did not want to spend his parents' money on an education that seems meaningless to him. Steve King from the day education habase ata yaud be hiram amani maramdi mahan pamjari be hiram ado college degree yaud be su phangman ngamgani khanki maramasina karigidamang mama mapa gi humang maldi senpham bado adugumba ata yaud be hiram adu da karigi sating tawgani habasini ma ki wakal sometimes education is not important is your knowledge nangna paraga targa senpham mayam ama puraga well educated amani haiba yakibidi yai adugu naha knowledge leiba mishak amani habiti yan knowledge habasidi naha khanggadabani haigada thabak oina panthokpa ngamgadabani physics graduate loiraba satra amana transformer karamna sagani habase haikidabadi yai adugu tombagi electronics goods repairing center da thabak tawriba metric phaw pass tawi tawbe khangdaba chawbudi transformer do line jetin so sometimes knowledge is more important than education nahang exam fail oibana maram oiraga natraga nangna khaluriba mark to yaraktabagi thawai nuai tabuduna nasana nasabu manhanjaraba nathanga thawai thanaba honaraba natraga badu panthok haina leplaba natraga honaningba phawratraba punamak tokthoklage khalaglaba aduba tarabadi nahak nasana nasase maithiraba misak amani haibase yazare hat you accept that you are loser you are failure you can't do nothing amuktinga hanamuna khanthaseba nahak nasagi maramda khalibasibu chumlibra why are you treat yourself like a garbage
My dear friend, you are not garbage. Besides study, you can achieve a lot of your dreams. I know because please remember, a piece of paper cannot decide your future. That is just a test of your knowledge, not your life. Exam manugi answer sheet ki paper kharaduna nangi tungi laibag lepang ngamgadaba nati. Masidi nang sahi numa tamlakhiba nangi syllabus to kayam haigabage kayam khangabage haibagi changyeng macha ama khak pathokpa khakni. Certificate natraga exam da makok mathang daba haibase nataba atopa lambi mayam ama atopa sangsar mayam ama lagi haibase akhoina matam chupada kaurandaba. Nahak bosengi kosengi certificate college ki degree nataba atopa hiram mayam ama da nahak makhoidagi heli haibase uttabagi taja kaidobagi lawri dawriba. Kanagumana nahak exam fail oire haibagi mingda karem naraba natraga nangi nangnaba singa nangondagi expect tawkhiba mark to yoba ngamdre haiduna nataba miyeng yenglaba punamanga nangonda thamlamba thajabado manglabasu aina nangbu thajai makhoina khangdaba mayam ama nangna khangi aina nangi pungning thogali aina nakoigi damag lebli nahak soidana ngamgani nahak soidana mai pakani nahak nasana nasabusu thajaba thamgadaban ngasidagi nangi patraba hinabising thadoklasi afaba maikai thisi honaba lemnarosi nation nama chokhatbada nangi daita chauna lei habase nang khanggadabani be a responsible person ngasidagi daita lobo tamsi ngasidagi nahaki pandam ama semsi nahak tungidama kari karamba misak oiba pam ngasiban khirek leminasi nahak wakhal nuaitaba minhang naraglaba thawai waraba wakhal thumbang naraglaba khulima toktoklage khalaglaba matamduda achikpa ahang mafam amada na topta leiduna thajaba chamaga loina amungtang punna haiminasi aigi thajabadu mangji aina sadu thamni aya soidana ngamgani aya khofam siena lepkini aya kariguma amata tawba ngamnidama misakti sinate aya mai thirba lani dinate I'm not loser, I'm not failure, I'm not giving up. I can achieve my dream. Don't lose hope, my friends. Hope will give you strength, hope will give you life. Video asina adomda kanabiragadi like amadi subscribe nabiyu.